Online Manipur YouTube channels being bir bam pum nong pom ka na taram nok seri han badiam Maru iba pawam update thamjage mai bram mandop moirang da leiriba relief camp asida leibiriba angang singbu ngahek momon minuk tamhanjeruba mikupni S360 humanity service ta mateng pangbira popum monongpu ikop nonjari singjamai 360 humanity service ki manungsan na moirang college ta leiba angang singi damakta ngamjaba mateng pangjerure taibang tangai fadaba potlam kaya piduna kem asibu mapung phaba kem oinaba angamba hotna jaki aduga mathangi update asina maru iba pau khara thamjage aphongba aronba lalong kaya sathaduna mitei phuruppu malemgi leimaidegi muthatnaba hotnare UPSF aduga mathangi sina hojiki oina MLA fam thadukpagi wafam leite miyamna thajaduna sinnarakpa thodang sapchana pangthokigani Arun Kumar mathangi update asina kuki militant singna maram oiraga micham mayam ware senior citizens forum society Manipur aduga mathangi update asina leingak nonda wakalon khenaba leirambadi ai adubu miyamgi isu singdadi wakalon khenaba leite karam siam mathangi update asina leingak na irang asi thamoi sengna loisinaba hotna drabra haiba miyamda singna halle amaksu aduga mathangi update asina khoiramban ima singna governor unakre NRC chathanaba amadi blockade handok hannaba taksin khre aduga mathangi update asina India lengak na state asida military base ama semgatnaba taurabra haibagi singnaba leire imasing aduga mathangi update asina yeknaba singi sarawlangda thudanaba ambai tengol matam kharki oina dissolve tawre aduga mathangi update asina kuki singna taliba kuki len demand nungthinda mangba mangni kaidawnungda oithokloi maitai leisa kanba lup handak thokliba phurupki irang asi kuki aggression ni loina kuki singna lamdam asigi mitai gi mapangan son thalaba matung apikpa phurup singi kangkhul muthatuna tongan tongan ba homeland semba yanaba mitai da tamna na khut thabani haina mitai leisa kanba lukna phongdorakli hiram asiga mari leina Imphal West ki mongsanga india leiba san club ki sanglenda ngasi paumi singa unabada mitai leisa kanba lukki ko convener Soraisam Surendra Senglaina haikibada kuki sin tribe asi mapandagi ain kai na Manipur sanglakibani ta sengnamak handak thokiba irang asi kuki singna mangjaunana sem sarba matung kuki len amagi damakta mitai da khut thaba horakibani adubu kuki na taliba kuki len demand asi nungthinda mangba manglan ni nungthinda mangba mangdi kaidaw nungdu oithokloi maru oina suda leiriba kuki militant singna mitai miyam da ot naiba asimak nungaite loina na handaki irang asi Manipur gi ngamkhai dakhak singna banate national security da su asoba singna bani maramdi kuki singna sa tharakliba asi drug mafia amadi drug cartel singna mateng pangsinduna thokhan bani mahakna makhata na hai Satharakiba kuki aggression asiga mari lainana security advisor Kuldip Singh na law and order gi fibam phagatle hairiba asi yaningde loinana Prime Minister Narendra Modi na ngasi phabo wahi amata haidana lairiba asi mahakna irang asida pukning sangde Manipur gi miyambu mirai bani haina lawi haiki amaromda kangpokpida kuki singna national highway thingduna lairiba asida Manipur ra sanglakhiba security singna thadok tuna security thabok thorom sing state police ta singna ningi kuki aggression ki matang da Supreme Court ki retired judge amana lusing duna thigatliba matung laiba sing serak pihanningi kuki MLA tarana Manipur thugaina ba phongna laur fauda MLA ama ani natana masagi firep lauthok-tana lairiba asi pende athubada masagi firep lauthoktrabadi kuki aggression da saugatli haina laugani haina section wathokkki mathangi update asina khoiramban ima singna governor unakre NRC sanhanaba amadi blockade handokna hannaba taksin khre araiba pambai season aduna athubada mahausa gi phibam da hanjil hanbiyo haina khoiramban ima kaithen ahumgi mihut kangbu amana Manipur gi governor Anusuya uike de taksin khre ke santina lusingba miyoi mapanna saba mihut kangbu aduna Manipur gi governor uike unaduna kuki furupki tokhaiba administration talagliba asi sugya yaba ngamloi Manipur gi integrity amadi Manipur gi apun bagi saktam hiram amada takaihanba yaroi haina governor gi mafamda thamki loina athubada NRC sanhanduna ain kaina sanglakpa mitop sing khandokadabani amada suda leiriba kuki militant sing magi designated camp sing de lehenna wafam su thamki unabadu da ima singi maikai dagi Imphal Dimapur national highway da kuki sing na sathariba economic blockade asi athubada handuna nongmagi sangda yadraba potlam sing silakpada akaiba pidanaba akanba
akan section tharang lawkhatlo haina wakatki amarom de una badu governor gi maikei degi mathau taba thabuk thorom paikatuna mahusa gi phiyom da hanjilakna bakan hotnari haina thajab piki governor na makhatani union home minister Amit Shah Manipur da laktuna leiriba phiyom asi yengchilagani amadi mahusa gi punsi da hanjilakna ba angam bathak to hotnargani haina thajab piba loinana governor da kaithel phambi ima sing aduna lamdam asida ing tappa purakna hotna bada maru oiba thaudang lowbiu haina su appeal tawki aduga mathang update asna leingak na irang asi thamoi sengna loisina ba hotna dabra haiba miyam da singna halle amaksu leingak na irang asi thamoi sengna loisina ba hotna dabra haiba miyam da singna halle haina amaksu na thador paseron amana hairi all Manipuri Arts and Culture Students Union amaksu na press thador paseron asina hai oiriba lebaka sigi phiyom asina artist khunai da so saitheng amma kaya hainingai leitana awaba mayoknari amasung artist kaya amasu thawai khubak ta haptuni sagi khul leikai amasu yum kai kuki militant sing na mai thakibana tumpam safam nga khangdana ngak senari kaya amana relief camp hangdun lanjener pa kaya gi thawgul tawri makhoi sing adugi mafamda amaksuna awangba thakti kai khumna bu chari pali belenga asina su hanagi punsida hanjil hanna ba puksen chengna hotna biu haukiba megi chaisat ahum dagi kuki kulai paiba kanguna lanjadaba mitei micham kayagi yummai tharakhiba thoudok adudagi oirakliba phiyam asi matam sanglakle maram asina leingak na thamoi sengna irang asi loisinaba hotna dabra haiba miyamda singhalle suda leiriba kuki militant sing asi ningthina laksin bang ngamlabadi irang nahanna loisinba yarabani maramdi irang kanglup anigi conflict ni haina amaksuna laude irang asi suda leiriba kuki militant sing na mitei micham kayagi yummai tharakpa hatpa tuppa kaya sa tharakpa dagi oiriba phiyam ni masi leblaba matamda irang asi leiroi amaromda suda leiriba kuki militant sing na ground rule thugaira fawda India government na su withdraw tawdriba maram na karigino haiba asi su angakpani India army lising Manipur da pusilaklaga irang leitaba mafamda loina thamlaga numit khudingi kuki militant sing na mi kaya hatliba sokhaliba mafam sing da ngakpi senbidaba asisu kari aron ba agenda no haiba kholaw lakli amarom da India army ki mafam da kuki militant sing na micham miyam da landarakpa ngakpi na hairuba da order fangde haiduna kumhai oina yengkiba amasu kuki militant sing gi miyot minei nanglaba khunja kaya na lambi da ahing yarek tuna Indian army khra haina lawrakliba amasung leibak asigi micham miyam da ngamna ba thawai tharba su ngak sarage amasung leingak asita sengna karimata tawbu ngamdre hai phongna lauthokpiro haira phong ngamlaklaba miyam asigi thamoi kayamuk yamna soklabage haibadu leingak na khangpham thokpani amasung numit khudingi kuki militant singi miyot minei degi mitei micham kayagi punsi kanbiba ngamdraba leingak asi amaksuna akan bamongda kandem tawi ammaromda all Manipuri Art and Culture Students Union amaksugi me chaichat kunga tarukta sahi khudingi mapok kumon thorom pangthok pagaloina haloiraba art ki lamda matam sangna kathok piraklabu oja singbu ikai khumna jabagi thorom pangthok tuna laksaba adu sahi asigi oina hojik oiriba leiba ki tangdu leita da phiyam amasung curfew thamkiba asina maram oiraga pangthok pagi khudong saba adu leijadre adu Manipuri culture ki lamda kathok labu oja sing artist sing amasung mahiroi singi mafamda ikai khumna utpagaloina na yaifa paujel pijari aduga atop update amana kuki militant sing na maram oiraga micham miyam ware senior citizens for society Manipur suda leiba kuki militant sing na maram oiraga micham miyam adu ki matik ware haina senior citizens for society Manipur gi general secretary khaidem mani na phungdorakli paumi sing unaba amada khaidem mani na hai hojik thokliba irang asida kuki militant sing na micham miyam da ot nairakpa maram oiraga sing amadi tamda leiriba mitei kuki yauna micham miyam ware khulai paiba sing yauna national highway thingbana maram oiraga Manipur da nongma nongmugi khudongcha daba kaya mayok naba hengalakle maram aduna India government na su withdraw tawba chumgani su withdraw tawraba matung da ain gi wangmada khulai paiduna sing da leiduna micham miyam oliba sing takhaiba chumgani drug lalonba sing gi mathakta achouba operation ama chathaba mathau tai popi thariba amadi drug lord sing phagatpa changi haiki mahakna hai forest ki lamda maram chadan tasilliba sing lauthokadabani loinana umang kuktokna popi thariba sing su phagatpa changi haikibaga loinana Supreme Court ki retired judge tagi tadaba amana lusinglaga thoklibi irang asigi haurakpham thigat hangadabani haiki irang na maram oiraga awaba tarba sing leingak na mateng pibiu haina sum hakna haiki paugi mifam aduda ex MLA ake anansu sarugyaki aduga mathang update sina hojikki oina MLA fam thadokgi wafam leite miyamna thajaduna sinnarakpa thaudang sapsana pangtokhigani Arun Kumar Kanglup ki irang na maram oiraga mai sakpada yaukraba Diulaland da leiba Credon
Pointly Drain Home the Wankai Kendragi MLA, Tangjam Arun Kumar Nangasi Yingsinkre, Hausiki Wayna the MLA from Tadukagi Wapam Late, Kendragi Miam Natazaduna Sindrapa Todang Sapsana Pangtokigani Haina Arun Kumar Napongdokre, Yangsin Kungset Adu the MLA Arun Kumar Nahai, Hauzik Thokliba Irang Asiga Mari Lena Hokiba Saisat, Marie the Dulalen the Labor Sindran Home Asi Tangnaba Yum Maichaklak. Pada samnaraptuna angang sing na leiriba yum asi tumna chakibani home asi da leiramba angang sing atopa mafam sing da thamduna lehlabasu makhoi da nungai taba kaya yaurok padagi mafam asi da leiba community hall da thamli leiriba phim asi su relief kem gi mong da leibana athuba matam da children home semgat sagatna ba thaurang hokre hairi magnam ka tana hai irang asina akakna ba phurup amatabu sokhandwe phurup khuding da awaba mayuknari CM gi meeting makhada MLA singi team semduna irang asida awaba nanglaba singi mateng piba amadi yengsin bagi thabuk haukre mahakna makha taratuna hai hauzik pawbugi oina di MLA gi fam thadok pagi wafam leite kendra sigi mipum khudingna thajaduna sinnarak pathodang sapsana pangthokani amadi kendra asika kinatana manipuri myam gi thajaba manghalloi hairi duga mathangi update asina apongbo arun balalong kaya sataduna mito purupu malem gi leimai degi muthatna bo hotnare UPSF apongbo arun balalong kaya sataduna mitei purupu malem gi leimai da muthatna bo hotnare haine United Political and Social Forum UPSF ki seron amana hairi forum asigi conveners oiriba social and political activists H Gita Zen mitaina thadorokpa seron amana hai maikai khudimakta lanban sakre aikhoi kayam kuina masigi punsida laikigani migi minai oina hingbadi ngamlaroi chahi kaya warakle sahi kaya khanglakle miyam mikap thuklasi seron asina hai peace purakle hairabadi nongmai ka pakhudak tale fallu kanglup ki irang namaram oiraga thokliba thodok sing peace purakke hairabadi kuki khulai paibasing khudak ta nongmai ka pale fallu yamna ngakle badi minister MLA kharana TV da media da irang nemle mayum da fazana leire hairi basisu angakpa amani mayum mai tumna mai chakraba mama mapa manau mache machal kaya punsi mathong maram khangna draba matam asida ai gi laikai ai gi imung mathangi update asina kuki kulai paiba amadi state force ki marakta chauna khut thokna khre surasanpur amadi bisnupur district ki lona mafam khardang arang numidang state force amadi kuki kulai paiba singi marakta chauna khut thokna khre phabak chaw ikhai police station konba kolbung haina khangnaba saiton kunau khuga marin amadi torbung bangla da thokiba khut thokna bagi thodok adu da nakal ani ki marakta misimina amadi asok apan sing yauna ki haina khunja sing na phongdok labasu hojik pawgi oina sabsaba report phangba ngamdri ngarang numidang pung 10 rom tarak pa adwaida bisnupur district ki manung chanba Trong Lawi maning da kuki kulai paiba sing na yum ama mai thaki baga loina na Trong Lawi khunja sing tamna nongmai kapsilakhi hairi mafam adu da duty tawduna leiba state force sing na khut handuna nongmai kapadagi khulai paiba sing adu mafam adu thadoktuna satki thodok adu ga ikan kanada na pung taraga makhairum tabada Trong Lawi dagi kilometer khara chalaga leiba saiton kunau khuga marin amadi torbung bangla gi mafam kaya da chawna khutthokna khi numidang pung taraga makhai dagi hauraga ahing nungyai matung pung ahum rom taba phawba nakal ani gi marakta phaba khulai sing sinnaduna khutthokna ki hairi aduga mathangi update asina khudung thinai oiba mafam kuntraga nipan khaidoktuna henba force sajan chief minister N Biren Manipur gi hauji koiriba irang asiga mari lena singkhong chingya da laiba khudung thinai oiba mafam kuntraga nipan da micham ngakna state amasung central gi apon ba forcing deploy tawkre haina chief minister N Biren phongdokre loina me kunga mapan da union home minister Amit Shah na Manipur da lakadori ba khungchit asina state asibu mahausa gi phim da soidana hanjin hanba ngamlagani haibagi thajaba chief minister na thamlakli ruling da laiba legislature singi mihut kangbu amana ngarang Guwahati da chatun union home minister unaroba matung ngasi legislature sing asi yauna CM secretariat ta pangthokpa pawgim pham amada CM Biren na hai khudung thingai oiba haina lengakna identify tawraba mafam singda adudi napat hautak saiton hayaikon laitan pokpi Salai Konjin, Phabakchaw, Torbung Bangla, Kokta Maning, Trong Lawi, Ngangkhalawai, Thamnapokpi, Sugnu Sifai, Churasanpur, More, Kangpokpina Singwong Pham Singni, Manipur da Kundari Mipum Kudingmak, Amaga Wakan Tinanaba, Aki Tujungba Poud Handanaba, Nungaina Lehenaba, Hotnaba Haibasi, Lengagasigi. Ahen Bathaudangni, Center Dagi, Hausik Pawbada, Paramilitary Force Lising Taraga Marirom, State Asida, Thoroktuna singkhong chinga da leiba khudung thingai oiba mafam kuntraga nipan da state amasung center gi forcing thamduna
मियाम ngaknaba thabuk laukhale Churachandpur amasung More da leiba mitei singi khul amadi yumkai sing makhatana akai atoi thoktanba security personnel sing thamle Imphal Valley da leiriba chinkuki furup singi khul sing da su makhatana amang ata thoktana mangak senbagi thabuk laukhale logi wangmada khulai paiba amadi anti national oiba singi mathakta action laukhatnaba thabuk paikhatpa haure haiki chief minister na makhata na hai CSO sing amadi search ki leader sing yauna wari sanana ba hauduna lamdam asibu mausa gi punsi da halakna bagi lambi da sangsin ba haure laingak asina miyam gi apam bagi mayok ta kaidawnung da thabuk tawroi miyam gi apam bagi matung ina thabuk tawgani hairaduna police outpost na singbo mafam kaya da gi micham miyam na khomgot kibe khulai lising amarom gi manung da hojik phawbada supna gi khulai chamli ga mawdra ga mangarom recover tawbang amli lemhori ba khulai sing asi state amadi central force sing na operation cha thaba matam da phagat labadi logi matung inna action laukat pa mathau taraka da maram na masa masa gi khulai sing adu athubu matam da police department da natraga na khudong cha ga mafam sing da yaw halak na ba appeal tawki mahak na hai ekhoi masel gi marakta to khaita ba yaba mafam kaya sandokliba asi tawbiganu loinana tonga sanduktuna miyambu lan lamjing biganu haiki Manipur gi wangmagi kanagumba MLA minister kharna irang asiga mari leinana comment piba adu lengak asiga mari leinade lengak asigi oinade furup kuntra ga mangarom asigi chapsana lebli miyam safe oina amadi ngak senba haibasi lengak asigi ahenba priority ni haiki pawgi mifam aduna awangbo nimai Amit Shah unarubagi pawdamsu pawmisingda pawdam khi hairi Seeing we begin to Mampum, Pumukana Tagachari, and over that, Kitamak Channel, subscribe to Biramu. Thank you so much.